Imphal East Commandona Faraga Judicial Custody da Laikhidraba Kwesnam Sanazaba Misiga Mari Lainana Semkiba JSC na Pungkun Marigi General Strike Chathari. Kurumjari SME Pau Meeting Tabir Basingbu Taram Nokchari Pau Sandona Pizari. Mamang Thagi Chechet Kuntra Mathoida Imphal East Commandona Faraga Tha Asigi Tang Tara Humdoida Judicial Custody da Laikhidraba Kurai Ningthobum Lekai Dage Khoisnam Sanajaba Elias Ibungo Chahi Kuntaret Misiga Mari Lainana Semkiba JSC na Kauba Pungkun Mari ge General Strike na Maram Oiduna Lambida Passenger Puba Gari Sing Chain Bagi Chang Hantaki School College Sing Kanakide Khwaramban Kaithel gi Akoibada Lairiba Dukan Sing Amadi Kaithel Sing Thonglona Baga Loinana Kaithel Kanakide Security Force Sing na Pamdaba Thokdok Thoktanaba Mafam Kayada Akanba Cheksin Tharang Lokhatli Amaromda custodial diat oina Laikhidraba Kurai Ningthosam Lekai Khoisnam Sanajaba Elias Ibungo Misigi Justice Pura O Haina Misi Asiga Mari Lainana Semkiba Pungkun Marigi General Strike na Thobal District Tasu Miyamna Mapung Fana Sogatkre Thobal Kaithel Yauna Kaithel Ayamba Thonglona Ke Lambida Mi Chatpagi Changyamna Hantaki Passenger Gari Sing Service Lepna Ke School College Kanakide Lanai Amadi Lenga Ki Office Kaya Lepna Bage Mami Chawna Taki Mamang Chahige January Tara Tareta Kuki Narco Terrorists na Landarak Padagi Laikhidraba Manipur Rifle ki Personnel Wangkem Somorjit Mitege Mita Mama Mahaki Pongna from Lamdam Malom Tulihal Maya Lekaida Railway ki Superintendent of Police T.H. Krishna Tombi na Hangdokre Mahaki Mitam Hangdokpagi Tharamaduda SPL CDO ge OC Bibekananda Amadi Laikhidraba Somorjit ka Thabak Tawminaramba Marup Mapang Singh Imung Manunggi Myoy Singh Amadi Lekai Myoy Kayana Saruk Yaki Juvenile Justice System Overview amasung Prohibition of Child Marriage Act 2006 ke matangda Kaching District School Oza Singhi Oiba Awareness Cum Sensitization Program ama ngasi su Kaching Khunau Government School da pangthokre Manipur Government ke Social Welfare Department ke makhada leiba District Child Protection Unit Kaching na District Administration Kaching ge matenga loina na pangthokiba thoram maduda Kaching Khunau High School ge Headmistress Chinga Kham Landoni na Thauram Mapu Oikibaga Loinana State Child Protection Society ke Program Officer Mala Alisam Amade DCPU Kaching Legal Cum Provision Officer M Robindro na Resource Person Sing Oina Wangang Baga Loinana Interaction Su Pangthoki Thauramga Mari Lainana DCPU Kaching District Child Protection Officer Gazu Raskumari na Chahi Tara Nipan Faubagi Manungda Laiba Angang Sing Asi Ayambana School Kariba Angang Sing Oibana Oza Singa Yamna Naksinana Loine Maram aduna angang singa mari laina ba ek sing asigi matangda oza singda ningthina khanghalabadi oza singna amuk angang singda takpi gadauri bani masigi damak angang sing bungak senaba amadi makhoigi damak lairiba ek amadi lo singi maramda school oza singi awareness cum sensitization program asi mathang pangthokpani Kaching District oina langwaidong Kaching Kairak amadi Pangantabi Cluster haina Cluster Mari Thongna Khaidok laga Cluster Sing Asigi Akoibada Leiba School Singdagi Oja Yankai Khangalaga Awareness Cum Sensitization Program Asi Pangthokpani Sport and Cultural Organization SACO Uchiwa Mayai Lekaiga District Veterinary Office Babupara Imphal West ka puna kusamnaraga ngasi Uchiwa Sanatombi Girl High School Lampakta Uchiwagi Club Singa Kualiba Mafamgi Hui Amadi Haudong Kayada Anti-Rabies Basin Kapthokre Handak Manipura Huigi Anaba Kaya Yaurakpana Mipung Kuding Mipaiba Poknari Ngay Chairakta District Veterinary Office Babupara Imphal West na Leptana Chatharakpa
laina asidagi ngakthoknaba lokhalakliba cheksin thaurangi thagatpaga loinana ngasigi vaccination program da hui hogdong chama hena kapthoki haina club asigi secretary Sagosem Bijena Fongdorakhi anti-rabies vaccination program asi veterinary office ekoi Imphal West leiba ekoi veterinary office ga district ki oina leiba veterinary office ga ekoi gi club sports and cultural organizations thako so Malakai kusam naraga ekoi pangthok tabani ekoi gi anti-rabies vaccination program asi ekoi Malakai kakinate kusu adal leiba khuding mak oina ekoi leiba hui hodong leiba mayam se ekoi hina kapthoga masapana hui hodong sing yumda loiba ato banina ekoi juji sandoiba Manipur jida sandoiba ekoi rabies laina asina maram oiraga ekoi mioi basing so lakda kaya adong ngakthong nabagidama ekoina yam chamna haiba hui hodong sing masafana thamnabagidama ekoina asigumlaba 1 day anti rabies vaccination program se ekoi club asina sinjara pangthok chaban Listing amaga Chanipan Marifu Taramathogi Anglo Manipuri Wada Manipur Gidamak Thawai Katkraba Athawa Singing Ningsing Numit April Kunhomdoi Kongjom De Numita Mafam Karada Tabal Chongbagi Tabak Chathaki Babu Harry Kona Akanba Mawangda Yaningdaba Fongdokpaga Loinana Tabal Sing Adubu Sili Langli Basingna Athuba Matamda Lebak Miamda Sengtokadabani Haina Pawmi Singa Unabada Harry Kongi Maikaidaki Fongdorakli Wangang kibasingna makatana numit asi leibak asigi yamna maru oiba numit amani asigumba numit amada thabal chongduna warau kumhaigi mawong malhanba asi nungaite thobal athokpa makha lekai thobal athokpa mayai lekai thobal khekman jila kaithel thobal kiam sifai khunongbam lekai amasung thobal kiam babu bazada thabal chongbagi thoram asi pangthokhibani Thabal Singh assistant bada yauriba light sound na chingba khudengmakna athuba matamda leibak miyamda sengdokadabani haina fungdokhi Koi mamang da bil tu jagi bale athok bosing wi kai khumnaba gi mahutta koina legi daba se harau kumai oina onthokba thabal chongjanba amadi mafam du da la kan dai koi tongan ba khalgi koi gi koi ba lang ba ngam to bose masi mamang da koi heri konna su to hi ganu madu hai ba thok bosing gi ni se masi nung khangna athlai na pangthok si haidana koi mamang da bil tu jagi bale jare adu bu laibak thibadi ngarang si koi thawal gi mafam manga da thawal kiam sifai khunung bom lekai thawal thok bom mayai lekai kiam sifai babu bazar thawal thok bom makha lekai thengman kaithel hai bam mafam manga si sida lemdam sigi ba thawai ket ki ben mi da sida koi thabal chong ba se masi heri kon ko na dia man nungai jade masi ipai pusing legi da ban mi sing sida atung tar pada kumai harau toba mayam se masi tobiganu haidana eba miyam da bil tawjari loina na haiba mafam manga sigi thabal singbi langbi ba kanggu sing asina atu matam da lebak miyam da madu ko soigre langre matung da sugumba thabak throm se amhana tawjara roi madu miyam da khami thamjage tongan wakal gi instrument paida numitu khong buthin be yei ba tobi ba loop amadi organization pen singa dusu athu matamda lepak miyamda lal hena sector kadabani amadi ngasi gi thodu sidais da koi wakal tamina gra matungda leiriba law and order situation nga pine leiriba Imphal East ki policing asu masi punna wakal tamina ga leisida sanjala kana masi tugai su khoi gi igno heritage council gi maike gi thamoi sokna nuai to phongduk cheri aina masi masui thamjari Haukiba April 19 da Rashtriya Modi Seva Samiti RMSS ke National President Vikas Yaduvasina New Delhi da laiba BJP head office ta Hana Bharatiya Janata Yuva Morcha ge state member Oirambi Srimati Ayakpam Rivya Devi amasung Hauzik Bharatiya Janata Yuva Morcha Imphal Central District President Oiriba Sanasam Surjit Anibu Okpagi Thoram Pangthokpaga loinana makhoi anina pugadaba fam singsu khanghalakhi Srimati Ayakpam Rivya Devi bu RMSS ke National General Secretary oina amasung Sri Sanasam Surjit bu RMSS Manipur State President oina haple haiki khongchat aduda hauzik oriba Manipur gi tangdu laita da na lairiba asigi matang dasu wafam khara thamlakhi Huzik atema break amatang aminasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwai gi maru riba liver gi damukta di kari section thorang lo biri. Novochem health care gi original lipsa 5G na adom gi liver son badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Season bio original lipsa 5G. Novochem Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari.
matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makatarakpa pauda Kunithoi Suba Thawal District Inter Club Table Tennis Championship lisingani kunmanga nupa macha amadi nupi macha gi team kaya saruk yaduna Thawal Wangmatabada leiba District Table Tennis Association Thawal gi Indoor Stadium da ngarangdagi hokre lakliba tha asagi kuntaret fawba numit mari ni chupna chathagadariba championship hogdopagi thoramda Thawal District Table Tennis Association Thawal TDTTA gi founder President Hais Gambir Singh former President AK Norendra Singh, former President Lisam Ibo Chow Singh, former President Dr. Okram Ibo Pisak Singh Amade, Sai NERC Takel Infal gi Retired Assistant Director Oiramba, TDTTA gi President Konsam Michael Singh na President Member Singh Oina Sarukyaki. Sanabada piriba team spirit adumak Manipurda khundaminariba yelhau furup singna punsinduna amata oibagi saktam sagatminaraba matamda Manipur asi kananasu mache tahanba ngamloi haina thanga SC gi MLA Tongbram Ravindra na state level saya trophy loishinbagi thoramda haikre Social Encouragement Youth Association Moirang khunang na sinduna haukiba April gi tang tara nithoi dagi apunba team tara taruk na saruk yaduna chatharakiba State level saya trophy ki closing function kam final match ki thoram Moirang khunang makhalekai ground da pangthokre tournament asagi ngarang sanakiba final match ta 80 unit 33 Moirang na Imoinu FC kumbibu maithiba piduna tournament adugi winner oikre winner oikraba team da chief guest na trophy ga loina na cash prize lupa lising marifu amadi runners oikraba team dana trophy ga loina na lupa lising yankai piduna pungning thawatke MLA T Ravindra na makatana thanga SC gi manungdagi football gi national player puthokna ba honaminasi maduda mahaki oiba thodang chapchana lawgani haike Aigi thanga kendagi lairiba khungang kunipan olen kunipan stagi sama inawama team amada football player oni yawe abse ngasi buti udari cinema koi baile ngati kogi laika istagi player sing puthokpada achangba player sing puthokpada adigi yadu thodang show aichu thodang show da aichu chau yajagini haina aina laika isaina ajet pa thaja thamjage sana khonaba game sports hai basina taibang mi koida kari kana ba pibe hai base laiba puna man khangri ngateni hanba leita ba thona khangba kan ba lena mai pakya de hai bigi adum bagi thona sportsman spirit ado sai sana khon khode pi ado lona na akoi jang si taibang asla koi taibang mi ne hingna bagi lan phomda changba gun ke adu sana khon basina bagi taibang mi pi kanda apum phabi bam ole Aroibada maroiba pau amukana pizari Infal East Commando na Faraga Judicial Custody da Laikhidraba Kwesnam Sanaza wa Misiga Mari Lainana Semkiba JSC na Pumkun Mari ge General Strike Zathari. Huzik Fabogyo na STB na Pizza Pau Matang Stelo Sinjare Meeting Tabir Bapumna Mapu Amukana Krumdari.